Call for peace and support of children affected during the ongoing Manipur conflict haiba theme da EMA Trust da Manipur ki tonganba rider club kayaga khutshamnaraga lamdam asida tangdu leitaba hanhillaknaba paojel puba bike rally ama ngasi Kangla Western gate taki lamthakhre RE 650 Club Manipur Native Throttlers Thangjing Thumpers Moirang Mekle Royal Riders Salai Athauba Kanglai Park Young Riders Manipur Sanamahi Motors Royal Motors na chingba biker singa khutshamnaraga sinba bike rally aduda biker chani yangkhai henbana saruk yakhe bike rally adu Imphal gi Kangla Gate pamangdagi lamtharaga Airport Road Bishnupur Moirang Kumbi Sadang Kakching Thawbal amade Kanchipur Fauraka Kakwa Pichu Lampakta lamthumpham oikhe bike rally lamthabagi egalitarian Manipur ki Ultras EMA Trust ki President Retired Colonel Sapam Santi Kumar na hai Manipur da tholiba lan asi athubada loisinduna mahausa gi phibam da hanhillaknaba amade lan asi da chaitheng phangnaba angang singda support pinaba gi pandam da bike rally asi sinbani haikhe Adong ngasi ako'y sinjariba rally sigi theme di call for peace shanti ako'y kaujaba aduga atopa mana ako'y gi angang sing sida effect oigiba ako'y gi class sida effect oiba angang sing sibu ako'y support tawiba haiba sigi damakta ako'y mayamda awareness ama oina shanti urangna aduga effect oiba angang sing se masibu ako'y support tawinaba mayamna support tawinaba haiduna sinjaba rally ni ngasigi rally se adu ako'y kakching tana chachagani koiraga kakching tana chalaga amuk sigi route sida hanjarakani moirang tana chalaga adu ngasigi se biker around 250 mung oijai adu mayamna kare haitare mating pangbirakpadagi biker punmang loni yaurae around 250 bikers mo haju leijare society is in a bike rally call for peace and support of children affected during the ongoing Manipur conflicts haiba theme asida bike rally asi bike rally asi support of jai maramdi rang na sonaba angang sing sida matau karamna mkhoi gi education gi lambi sida karamba khoi gi ngamjagam jaba hai taina voluntary thokira laga smaida matil pang yam dhaniali because maina makhatana maina khoi society lebiriba khoi foundation trust lebiriba mayam sida ko khoi biraga adagi separately boira so individually boira so thokiraga khoi lan na sokalaba khoi maruina angang bacha sing se sida khoi da matau karamna khoi direct tambagi lambi sida education gi line sida katai da gi iba yaba se se mo khanminaraga